Mangsillaklaba Manipuri Art Subika, Washington DC da pangthokadawriba art exhibition da utlagani. Masak khangdaba nahasingna Churachandpur District Council gi office solonsin lamle furniture sing mai tharamle. Kaupum subdivision da lamgi wahaudagi sagai ani khanabada nupi ama nomai na panduna sokle. Illegal immigration ta maram oiraga census amasung delimitations yaitok naba MP Bimol na Amit Sahada taksin kre. Amasung Chief Minister Kim Chan amasung MLA Singh na National Highway da Jatnaba plan yat pahokre. Kurumzari ISCOM Manipuri pau meeting tabiri pa khwaipum namakpu taram na okchari huzik pau sandok na pizari. Manipur gi Maitai community gi haurakfam ga mari yamna naknaba mangsillaklaba traditional art form Subika art asi Washington DC da pangthokadawriba art exhibition da utuna malem gi miyam da masak takadawri haina the color boxed and the advanced research Consortium's Library and Archives na Thadorakpa Cherol Amana Fongdorakli, the revival of the forgotten art of Manipur and exhibitions of modern Subika art Haina Maming Thonba art exhibition asi chahi asigi megi mapandagi megi tara mapan fauba Geller 1610 utkani hairi exhibition asida Manipur University Department of Fine Arts ta assistant professor oiriba artist Safa Yumnam na puthokpa art kunlom utkani Safa Yumnam Subika art asi nauna hingar handuna haujiki mirol singda arts asigi masak taknaba hotnabada mangzil thana chatliba artist amani Subika art asi yamna tangna fangba Manipuri gi puwari ga sagonaba 18th amasung 19th century gi matamdagi astronomy cosmology, divinations, amasung ritual practices singi maramda manuscript painting traditions utpa art form amani artwork makha asi khutna sungbache agar ugi makugda iba maitai singna khangnariba korbek natraga puya hainariba ariba maitai mayek sing iduna thamliba sing adubuni hairi exhibition asina semdoklaba traditional techniques amasung contemporary artistic approaches ka loinana Subika asi nauna hinghanduna living cultural expressions leihannaba pandam sing thamli modern interpretation sing gi kuthangda Subika gi artwork sing asi mythology cultural memory amasung puwari ga sagonariba maru oina wari sing lokhatuna thawai hapa mathau tai hairi artist Safa Yumnana Subika art form asi hinghannaba hotnabada manuscript based practice tagi contemporary art form da onthoknaba hotnabada achoba thodang loduna lakli hairi Churachandpur district ki Hyangtam Lamkada Laiba District Council Administration ki Executive Officer Town Office ngarang nungtil masak khangdaba naha kharana solonsin laba galoina na office asida lairiba furniture khara mai tharam le hairi social media singda thagat khiba video singda masak khangdaba naha sing aduna hairiba office asigi pochai haibadi table chowkri document sing amadi atei potlam sing mai thaba utki Police ki pau matung ina hai thaudok adu ngarang nungthil pung ani amasung ahum gi marakta masak khangdaba naha sing office asida changlaktuna office ki staff sing namduna
mapal thokanki tungda nahasing aduna office solon silaba matung office ki documents sing yauna furniture sing thaba horakibani hairi ngarang nungdil thokiba thodok ado Churachandpur district based tauba mahairoi loop sing Cookie Student Organizations, Zumi Students Federation, amasung Mar Students Association Singna Chief Minister Yumnam Khemchand Singh da Churachandpur ADC ki Chief Executive Officer Lal Tazam transfer tawkibagi order thoknaba hairakpadagi matungdani ikui kuidringaida government na thokiba order amada CEO ADC Churachandpur Lal Tazam asi ADC Prezwalda transfer tauki aduga ADC Kangpokpi amasung SDO BDO Kangpokpi Sokongam Baitebu Lal Tazam ki mahut sinduna CEO ADC Churachandpur oina tharakhibani None district ki Kaupum subdivision ki manung chanba Kaufum police station na konba guitang kulda sagai anigi marakta lam chayet nabagi wahauda khatnaba chainaba thoktuna nomai kapagi thodok amada khunzanupi ama makhongda nomai na panduna soktuna manak nakpada leiba primary health center amada pukhatuna laikatna khre hairi thodok asiga mailaina na Kaupum police station na case ama register taw khre hairi Thodok adu Kaupum subdivision ki manung chanba guitang kulda haukiba ningthokaba numita thokibani hairi Thodok aduda nomai maruna panduna soklaba nupi adugi maming Premila Kamai Raimai Pui sei kutrani pand kawi hairi mahaki yet thangba Kaupumda nomai maru ama pali hairi hairiba khul asida khatna chainabagi thodok asi Raimai sagai gi maraktani hairiba guitang khul asi village head na public land oina Lauthoknaba hotnabada majority oiriba Raimai sagaina ayetpa pirakpadagi thokhibani hairi lamgi wahau asina maram oiraga khunja sing tension wangna leiringai chairakta village head asina mioi aniga loinana khul asida haukhiba ningthokaba numitki numidang wairamda changlaktuna nomai kaplakhibani thodok aduda khunja nupi Premila Kamai Raimai Pui sokhibani hairi Report asina makha taraduna hai numit aduga nongmai kapagi thodok aduda January basing adu longlainang khulgi Nailasint apokpa Gabriel Kamai amasung Kangpokpi district ki Bungte Chiru khul-dagi Aray Thoitak apokpa Thoitak Song Chiru ani asini hairi Aray Thoitak ki direction matung ina Nailasint na khul aduda nongmai kapkhibani haina report asina makha tari Thodok asiga mari lainana village authority na condemn taubaga loinana mari lainaba authority singna matik chaba action sing lokhatuna mafam aduda santi oina lainaba amasung matung tabada asigumba thodok sing thoktanaba hotnabiu haina appeal taurakli Manipur ki inner parliamentary constituency ki Lok Sabha MP Angomcha Bimol Akoizamna Manipur state ki oina population data singda matam kuinadagi aranba amasung asoiba kaya yauba amasung illegal immigration singna state asigi demographic imbalance oina leiriba chairak asida Manipur state ki oina census amasung delimitations exercise taunabagi matam lepkiba matam asi yaithokpiyu haina Union Home Minister Amit Sahada aiba cherol pisinduna taksin kre haujik chathariba parliament session asida parliament ki rule 377 ki makhada notice amagaloinana MP Bimolna Amit Sahada aiba cherol adu pisin khibani MP Bimol gi cherol aduda Manipur state ki oina 2001 da pangthokiba census aduda Chingi district singda maram chadana population khangwang wangkhat ki bagi historical record sing palladuna high river census figure asimag matam adugi Guwahati High Court ki judgment na fauba census record asida yamna chingnaba lay census figure asi delimitation da season na dringai mamangda nauna population gi masing thigadabani haina judgment
पीखिबा लेख्रे हाइना फोंदोखी MP gi cherol aduda asigumba population da abnormal growth laikhiba asi conventional demographic factor khaktana takpa ngamgani hiram asida academic studies sing tawbada maram chadana population hengatkhiba asi political motivation singa mari leinaba haiba sing yauba tha Thengnari masida legislative representation tawbada khudong chaba launabagi damaktani hairi state asida noma kangdana masing hengalakliba illegal immigration na thokhanba khudong chadaba sing palladuna MP gi cherol aduda matam sangna Manipur state ta achoba kanglup ki irang mayok naringai chairak asida yumlon nariba Myanmar rom dagi ningthina sambal khadaba border rom dagi lepa leitana changsilakli state asigi oina migration pattern asi ani thokna yengduna historical migration pattern amasung post independence period ta aligned subject oina hojik leiriba cross border movement sing asi kupna yengfam thoi hairi Amit Sahada pisin khiba cherol aduda tangdu leita daba leitriba state asigi miyamna hengalakli ba illegal immigrant sing asina irang yausilakpa Golden Triangle gi reason singda samnaduna drug trafficking tawrakpa popi thabagi thabak sing chatharakpa asina nungnangba amasung tangdu leita daba pokhali haina fongdokli Itihas ki oina North East ta leirakhiba demographic ki ahongba sing asi matam amagi East Pakistan hauzikna Bangladesh ta thodok singa mari leinai Hauzik leiriba Manipur gi situation asigi achumba khongthang oina center na ahanbada Citizenship Act 1955 ki makhada Manipur state ki National Register of Citizens NRC update tauraba matung census link delimitation ki proceedings sing paikhat pibaga loinana Manipur state ta foreigners tribunal sing linkhatuna non citizens sing legally oina masak khangdok na ba hotnabiyu haina dabi tauki Masigi matakta MP Bimolna Home Minister Amit Sahada Manipur gi law and order fagat handuna maru oina armed group singna tawningbata tawba mafam singda akanba security measures sing lokhatuna verification processing transparent laina ayetpa yaw danaba pangthok naba hotnabiyu haina haizaki Kuki amasung maitegi marakta chahi ahumlom akanba irang thoktuna misi mina yaukhiba thodok sing haukhiba chahi amarom asida akanba irang sing thokpagi chang hantarakhiba asi yenglaga kanglup ani gi miyoi singna chathok chasin tawbada khudong chadaba sing hauzik mayok nariba asi yenglaga chief minister Yumnam Khemchan Singh amasung MLA kharaga loinana haujik Manipur fauduna chatliba national highway singda Chatuna awa ba taraba community singi khunja sing unaduna awa nungai wari sanabagi tamak action plan yarpa hokre haina thazaba yaba pau amana fongdorakli pau asina makha taraduna tha asigi marida chief minister Khemchana luchingduna MLA taret kaloina na national highway 37 Imphal Jiribam lambida chatuna Jiribam da leiriba kanglop animaki internally displaced person singaloina na Jiribam da Chaminagani Hairi, Kongchat Aduda Saruk Yaraba Yai Haina Panariba MLA Singh Adudi, Jiribamgi Asap Udind, Sikmaigi Haikam Dingo, Mayang Infalgi Kongkamt Robindro, Kairaugi Laurembam Rameshwar Singhni Hairi, MLA Singh Asina Bairota Infaldagi Jiribam Tana Ching Amasung Tampaki Community Leader Singh, CSO Singhi Luchingba Singaloina na Chatuna, Irang na Sokal Laba Relief Camp Singda Lairiba, IDP Singh Unaduna Chaklin Ama Chaminaduna, Forget and Forgive Ki Wakalon Sagat Paga, Pandam Singh Thamli Hairi, Masigi Matung Tarakpada Chief Minister Amasung MLA Singh na Assamge Silchada Chatuna Assamda Pangthokada Riba Assembly Elections Asigi Damak BJP gi election campaign saruk yagani hairi pau asina makha taraduna Chief Minister amasung MLA Singh asigi National Highway travel planned asi Ukrul amasung Kangpokpi district singna mathang manau naina chatkani hairi Chairak asida Chief Minister Yumnam Khemchan Singh ngarang Union Home Minister Amit Sahana oina
Khudakta kaurakpadagi numidang wairam pung 5:10 taba matamda Delhi gidamakta Imphal Airport thadokkhre hairi. Amit Sahana CM Khemchan khudakta oina kaurakpagi asi karigino haiba chapchaba khangba ngamdrabasu haujik state asigi honglakliba law and order amasung chingi district singda thokiba violence oiba thodok sing yenglaga security na mari laina ramba yai haina thazaba yaba pau asina makatari Amaromda chahi asigi February Mari dagi hauduna Y Khemchana luchingba government asigi hauzik hangduna leiriba Council of Ministers singi mafam amasung portfolio sing yenthokna bagi matangdasu oiramba yai haina pau asina makatari Politicians singna lamdam ama sak takpa ngamde lamdam adugi culture amadi sana khona bana lamdam adubu sak tai haina Art and Culture Minister Khuraizam Lokenna Phongdokre Jawaharlal Nehru Manipur Dance Academy Imphal Linkhatkibagi 72 Suba Mapok Kumongi Thauram ama ngasi JNMDA Auditorium da pangthokkiba Thauramga mari leinana phongdokkibani Thauram aduda Art and Culture gi Minister Khuraizam Loken Fisheries Department gi Director T Fulland Maitei Manipur State Kala Academy Imphal gi Secretary Sunanda Thokchom amadi JNMDA gi Vice Chairman L Joy Chandrana Thauramgi athoiba mithunglen sing oina sarukyaki Thauramga mari leinana Minister Khuraizam Lokenna makha taraduna malemgi miyamda lamdam ama sak takpada lamdam adugi culture amadi sana khonabana sak takli Politicians singna lamdam ama sak takpa ngamde maram aduna lamdam asigi culture bu awangba thakta thangatnaba hotnabada aikhoi pumnamaki chauraba thodang lei masida natana lamdam asida khundaminariba kanglu furup khudingmaki miyoi singnasu magi oiba natki culture singbu yokhatuna awangba thakta thangatnaba hotnaminasi amadi institute asida gi thorakpa miyoi kaya lamdam asigi mingchat purakpada Chauna mating pangduna lakli hainasu mahakna makataki. Chief Minister Yumnam Khemchan Singhna Indian Council of Agricultural Research Ki S. Basanta, Head of ICR Lamfelna Luchingba Council Asigi Official Singa Secretariata Unaduna Council Asina State Asida Agriculture Chaukhatnaba Amasung Mahai Marongi Pothok Sing Hena Puthokpa Ngamnaba Hotnari Matangda Review Taukre Council asigi official Singapore na pangthokiba interactions adu yamna productive oiki amadi ICAR gi team aduna council asina state asigi oina agricultural ecosystem gi mapangal kankar hannaba paikhatliba program sing utkhi haina Chief Minister Khemchan Singh X na thagalakpa posta phongdorakli CM gi post asida ICAR gi extensive network oidiba Krisi Vigyan Kendras Singna District Sing Asida Achauba Role Lauduna Laumi Singda Farming Techniques Sing Piduna Fogtok Hengal Hanba Punsi Mahingda Chauna Mating Piba Laumi Singna Tengnariba Kudongcha Daba Sing Research Amasung Capacity Building Singi Kuthangda Kokhan Bagi Thabak Sing Paikhatli Haina Fongdokli Government na thamkiba commitment nauna ningsing laduna CM na makata na high state asida ICAR gi ga kutsam naduna chami naduna state asida food security laumi singda sakti piduna pothok marang kaina puthok handuna state asigi dakar oiba fanghanna ba hotna khigani haina fongdokli panbayai ICAR lamfel na chahi asige January thada Lokraba Matung Lobuk Singda Pulse Production Technologies ki training Lomi Singda Pangtokraba Matung March Thada Numit Nipan Nigi Oiba Recent Advance in Pulse Production Technologies ki Matang the Capacity Building Program Ama Pangtokhi Council Asina Fogtok Yamna Leiba RC Manifo 7 10, 12, amasung 13th Putoktuna demonstrate oina trial oina thaba matamda low hectare amada ton 5.6 tagi 6.8 fauba mai pakna lokpa ngamkre masigi mathakta ICAR lamfelna haudokhiba RC mani chakhaw 1 haina maming thonba
ꯑꯃꯨꯕ ꯃꯈꯜꯒꯤ ꯆꯥꯛꯍꯥꯎ ꯄꯨꯊꯣꯛꯇꯨꯅ ꯐꯧꯇꯣꯛ ꯌꯥꯝꯅ ꯊꯣꯛꯄ ꯆꯥꯛꯍꯥꯎ ꯃꯈꯜ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯍꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯝꯗꯝ ꯀꯟꯕ ꯑꯄꯨꯟꯕ ꯂꯨꯞ IKALꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯁꯖꯤꯕꯨ ꯈꯨꯗꯣꯜ ꯇꯝꯕ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯌꯣꯛꯈꯠꯄꯤ ꯏꯃꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ 12ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯜꯂꯁꯤ ꯑꯩꯈꯣꯏ ꯍꯌꯦꯡꯒꯤꯗꯃꯛ ꯍꯥꯏꯕ ꯊꯤꯝꯗ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯑꯌꯥꯡꯄꯜꯂꯤ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ IKALꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯥꯎꯔꯦꯝ ꯃꯦꯃꯥ, IKALꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯔꯤꯗꯤꯕꯥꯂꯥ, LIPULꯒꯤ ꯑꯦꯗꯚꯥꯏꯖꯔ ꯄꯨꯌꯥꯝ ꯖꯣꯏ, ꯂꯤꯄꯨꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯁꯣꯃꯦꯟꯗ꯭ꯔꯣ, ꯑꯦꯝꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯣꯡꯖꯝ ꯊꯣꯡꯂꯦꯟ, ꯁ꯭ꯇꯦꯠ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯅꯤꯄꯨꯔ ꯃꯍꯥꯁꯚꯥ ꯕꯔꯥꯛ ꯚꯦꯂꯤ ꯈꯤꯂꯣꯟꯖꯤꯌꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯈ꯭ꯔꯝꯕꯝ ꯖꯤꯁꯨꯅꯨꯅ ꯃꯊꯪꯁꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯤꯕꯥꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯁꯖꯤꯕꯨ ꯈꯨꯗꯣꯜ ꯇꯝꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯑꯉꯥꯡ 5ꯗꯒꯤ ꯇꯥꯗꯅ ꯄꯣꯛꯄ ꯃꯃꯥꯁꯤꯡꯗ ꯄꯤꯗꯨꯅ ꯂꯥꯛꯄ ꯈꯨꯟꯅꯥꯏ ꯌꯣꯛꯈꯠꯄꯤ ꯃꯃꯥꯁꯤꯡꯗ ꯄꯤꯕ ꯑꯦꯋꯥꯔꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯆꯍꯤ 40ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡ 5ꯗꯒꯤ ꯇꯥꯗꯅ ꯄꯣꯛꯄ ꯃꯃꯥꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥ ꯑꯃꯗꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ IKALꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯍꯦꯡꯕꯝ ꯂꯨꯋꯥꯡꯂꯩꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ IKALꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯅꯕ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯏꯌꯣꯜꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯨ ꯀꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯁꯤꯡꯗꯁꯨ ꯂꯨꯞ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯋꯦꯁꯤꯡ ꯑꯣꯄꯟ ꯑꯣꯏꯔꯦ, ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯇꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗ ꯌꯦꯡꯂꯨꯔꯒꯗꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯀꯦꯝꯄꯦꯟ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯃꯅꯤꯄꯨꯔ ꯄꯤꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯈꯣꯡꯆꯠꯀꯤꯗꯃꯛ ꯂꯝꯊꯥꯕꯤꯅꯕ ꯍꯥꯏꯖꯕ ꯂꯥꯛꯈꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯁꯤꯇꯤ ꯄꯨꯂꯤꯁꯅ ꯉꯥꯏꯍꯥꯛ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯂꯨꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯒ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯍꯥꯏꯋꯦꯁꯤꯡ ꯑꯣꯄꯟ ꯇꯧꯔꯦ, ꯃꯤꯌꯥꯝꯅ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯆꯠꯅꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯋꯦꯁꯤꯡ ꯑꯣꯄꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯀꯔꯤꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯃꯍꯥꯛꯀꯤ ꯀꯦꯝꯄꯦꯟ ꯃꯈꯥ ꯇꯥꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯄꯤꯔꯤꯕꯅꯣ? ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯊꯑꯣꯏꯅꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯀꯤ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯟꯁꯤꯟꯕ ꯊꯤꯡꯈꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯏꯃꯥ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯄꯨꯂꯤꯁꯁꯤꯡꯅ ꯆꯪꯍꯟꯈꯤꯗꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯆꯠꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯋꯦꯁꯤꯡ ꯑꯣꯄꯟ ꯑꯣꯏꯔꯦ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ
amasung official singdagi munduna sel khaiba da chenaba ni haiba lalhau lupt KCP apunbagi keder ani faba ngamkibaga loinana security forces na Indo Myanmar border manakta thiba humbagi thabak sing chathabada improvised explosive device IED taranithoi amasung nomai sing fagatpa ngamkre hairi Manipur police ki morning bulletin gi matung ina security ki apunba team amana intelligence na pirakpa report ta yumfam oiraga aina thingkraba lalhau lupt kanglaipa communist party apunba KCP apunbagi keder ni haiba thokchom tompok sing chahi kuntaret Chana Mayai Lekai Hairiba Miyoi Asi Mahaki Mayumdagi Fabangam Kre Hairi Amaramda Security Forces Singna Imphal East District ki Lamlai Police Station ki Manung Chanba Yorabong Kunog da Chatakiba Optopa Operations Amada Lalholupt KCP Apunbagi Kederni Haiba Uri Kimbamt Bijes Ranjant Maitai alias Abaicha Chahi Kunmari Hairiba Miyoi Asisu mayumdagi faba ngamkibaga loinana security forces na mangondagi mobile phone ama fagat pangamkre hairi Makatana security force ki apunba team amana Technopol district ki Technopol police ki manung chanba Indo Myanmar border manakta leiba Saivom Chingsang the chatakiba search operation singda magazine singa loinana 9mm pistol mari IED taranitoy clothing items sing fagat pangamkre hairi security forces singna fagat kiba IED sing mafam aduda asoi angam yaudana diffuse tauki hairi Universal Friendship Organization UFO Imphal West Headquarter Number 1 Langtabal Furamakong Battalion gi Manung Channel Leiba Maitai Huyend Langlond Singtam Sangland Sajal Academy UFO Utlo Bransky 28 Suba Raising Day gi Thauram ngasi pangthokre Thauram adugi mangwainana UFO gi founder RK Manisana amadi President RK Sana Parihal gi mafamda organization asigi thomi singna general salute piduna ikai khumnaba utkraba matung SERT ki hanagi lecture thaunaujam Rosent Maitaina ibudo pakhangba yekpa malem gi firal chingkhatkibaga loinana organization asigi thomi kayana haunabi matung ina firal gi mafamda national salute piduna ikai khumnabasu utki Nambol Assembly constituency gi manung chanba utlauda leiba UFO gi Masa Sanglen asigi ngasi pangthokhiba Rising Day gi Thauram aduda UFO gi instructor Singh UFO Imphal West Headquarter Number 1 Langthabal Furamakong Battalion gi Maru Oiba Thaumi Singh Lamdam Adom gi Ima Ibel Maira Paibi Singh yauna Manipur gi tongan ba mafamda UFO gi Thaumi Singh nasu sarukiaki Chahi humfu helaba ningtina performance utpa ngamdraba artist singbu yai artist welfare fund na mateng panglagani haina yai artist welfare fund gi secretary oina thaupu badanatana Manipur State Kala Academy awardee khwairakpam Biswamitra Singh na fongdokre wafam asi ngasi Manipur Press Club ta pangthokhiba paugi mifam amada pongtokhibani mahakna makhatana Fongdokhibada lamdam asida artist singi oiba Manipur economy da concrete policy leitabada natana artist singi imung asi lairaba oi na maram oiduna yai artist welfare fund na angamba mateng pangbani welfare fund sina chahi humfu helaba artist khakta natana chahi humfu sudriba fibam so aba artist singbusu mateng pangani amadi April ki tara manga faubagi manungda thabak oina onthok naba honagani haina fongdokhi yai artist welfare fund gi chief patrons Manipur gi speaker Thokchom Satrabarcha Singh na amadi 2026-2027 amadi 2027-2028 Welfare Fund asigi President, Vice President, Secretary, Treasurer, Members singi mamingsu lokthokre.
Nagagi lalholup National Socialist Council of Nagaland Isak Muiba NSCN-IM ki cadre ama Arunachal Pradesh ki Changlang District Security Forces na surrender tawrakre hairi Security Forces ta surrender tawkraba NSCN-IM ki cadre adudi Changlang District ki Manmau Khuldagi Jungront Sena Chahi Kuntrani hairi Changlang Superintendent of Police Kirli Paduna Fongdok pada Jungront Senana Security Forces the surrender tauba matamda Kutlai Macha amaga loinana Makok Thongba State Police amasung Assam Rifles singi mamangda surrender taurakibani Jungront Senana magazine ga maru manga ga konana .32 pistol ama mobile phone amaga loinana surrender tauraki mahakna 2015 da National Socialist Council of Nagaland reformation da joint tauraba matung 2022 dagi hauduna NSCN-IM joint tauduna lakibani hairi Nata Sankritana na maming layraba lamdam asigi traditional art form singbu thak wangna chingkhat piramlaba Padma Shri Sawaizam Thanil Singhi ahumlak suba death anniversary pangthoktuna lamdam asigi cultural activist amasung artist singhi awangba thakta ikai khumnaba utkibaga loinana Padma Shri awardee asina lamdam asigi traditional art form sing yokhatuna chawkhatnaba hotnaba sing singthanaki yamna chinglem laba program asi ngarang yumnam lekai da leiba Sri Sri Radha Madhop Mandir mahaki imung manung amasung mahaki takpi tambiramba discipline singa sinduna mahaki life size portrait ta hailei katuna ikai khumnaba utkibaga loinana state asigi saknairaba Nata Sankritana gi artist sing Sankritana performance utki Panbayai Saknairaba Laikidraba Sawaizam Thanil Singh na Manipur gi culture gi lamda honakiba amasung kathok lamba sing sakangladuna Padma Shri Award asi 2005 ta kutsinakibani mahakna hinglingai matamda India amasung India gi wangmada leiba leibak singda lemjaningai oiraba cultural event sing choreograph tawduna sarukyaki Panbayabadi 1982 da pangthokiba Asian Games 1986 da pangthokiba SAARC Traditional Festival of Drumming amadi South Africa the United States amasung China da pangthokiba International Festival sing da su sarukyaki Sangit Natak Academy awardee Laimapokpam Lakpati Singh nasu Padma Shri awardee Sawaizam Thanil Singh asi True Gem of Manipur haina mingthonba Piki bagaloina mahakna Nata Sankritanada Kathokiba amasung chawkhatnaba hotnaba da laukiba thaudang sing ningsingki Grand Master Peter level gi lamjing makada me anidagi manga fauba Royal Castle Banquet Hall Saharanpur, Uttar Pradesh International Integral Fighting Training Camp and Indo-Nepal Integral Fighting Championship 2026 pangthok lagani camp amasung championship asi Indian Integral Fighting Association na Integral Fighting World Federation France ki makhada sinbani masida black grading referees judges seminar su Grandmaster Peter level ki makhada pangthokani Manipur Integral Fighting Association gi Oja Singh asina Indian team represent tawduna saruk yagadabani Master Mohammad Jiyasuddin Master CH Prem Chandra Singh Master Tokchom Tarun Kumar Maitai Master Thaudam Udoy Chand Singh Master Haikruzam Indobala Devi amasung Master Tokchom Ajit Singh Khanle Haina Manipur Integral Fighting Association ki founder president CH Prem Chandra Singh na thador pachirol amana fongdorakli Loisilakpada maru oiba pau amukahana pizari
Mangsillaklaba Manipuri Art Subika Washington DC da pangthokadauriba art exhibition da utlagani. Masak khangdaba nahasingna Churachandpur District Council gi office so lonsin lamle furniture sing mai tharamle. Khaupum Subdivision da lamgi wahaudagi sagai ani khatnabada nupi ama nongmaina panduna sokle. Illegal immigration ta maram oiraga census amasung delimitations yaithoknaba MP Bimol na Amit Sahada taksin kre. Amasung Chief Minister Kim Chan amasung MLA singna National Highway da chatnaba plan yatpa hokre. Pungjasi fawbada pizaba ISCOM gi Manipuri pau matang sloisinjari amukahana kurumjari.